Online Manipur ki nungthil pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau Governor na Arjun Awardee Rosibinada DSP Sport ki appointment letter khusinnakhre Asian Games amasung tongan-tonganba national amadi international gi thakta pangthokpa championship kayada tongan-tonganba mana kaya lawrakpagidamak Deputy Superintendent of Police Sport oina nauna appoint tawrakhrabi Wusu Sanaroi Arjuna Awardee Naurem Rosibinada ngasi appointment letter khusinnakhre Mahaki tungi punsida hena mai pakpa amadi lamdam asigi mingchat purakpa ngamba oirasanu haina Governor Ajoy Kumar Balana yaifa paujel piki nakalamromda Lautak Hydro Electric Project ki Project Head Upendra Hazra na ngasi Governor Ajoy Kumar Balaga unaduna hojik paikhaliba infrastructure development gi thabak thoram singi matangda wari sanakre Imphal gi Ras Bhavan da unaba duda Upendra Hazra na hai Haukiba tha khara asida chawkho thorangi thabak sing asi yamna hena khumang chawsin bangamle Makhata na khongjel yangna thabak sing asi paikhat pangamna ba mateng pangpiu hainasu mahangna governor da hangatki maduda governor Ajoy Kumar Balana pangba yaba mateng khudimak pina ba yengsilagani haibigi thajaba su piki hairi Lalholup anigi kedar ohum fare lo na thingraba lalholup sorepa gi active member ama phagat pangamle hari police tagi phangba pau amana hai farba mioi adudi chongtham kona mai lekai dagi hojingna kongbada leiba standard college manak tagi Tagen Jom Sana Tombani Fu Humdoi Kawi Mangondagi mobile handset ani Sheloina Lupa Lishing Amaga Supna Tara Su Phagat Pangamle Mahaklenga ke official singdagi namduna senkai thumkai tawbada chenaba mioi ni hairi amaromda Imphal amasung Bisnupur area da Chenba truck singdagi senkai thumkai tawbada chenaba ni haiba lona thingkraba koirengna luchingba UNLF ke active cadre ani police na phagat pangamle hairi police tagi phangba paw amana hai faraba mioi ani adudi Lilong Arafti maning lekai dagi thongam Ronaldo kungataru amasung Khuraijam Michael kungani pani makhoi ani dagi truck ki so ahum chalan ani smart card amasung so yawba makhong mari panba gari ama amadi mobile phone ani su phagat pangamle hairi Illegal migrants sing mapung fana tauthoktriba fawba delimitation tawba yaroi Sotin Kumar Reserve Forest law kaina lam khopsil libasing illegal migrants sing mapung fana tauthoktriba fawba Manipur da delimitation tawba yaroi haina hanagi CPI gi State Secretary L Sotin Kumar na phongdokre wafamasi CPI kumbi local council na sinduna Council asigi nifuga mapalak suba annual local conference ama kumbida laiba ibudau sanathong khongbu mangagi harau tel da pangthokiba thoramda mahakna phongdokibani L Sotil Kumar na makha takibada Supreme Court ki ruling amana tha ahong gi manungda limitation tawgadabani haibasi maram chade State asida chahi ani fajilaklaba irang asi ngasi phawba loisinna lairi tholi balana si mapandagi lokaina masing khangna changlakhiba kanglon kaina asaba dar paiduna mitop mayamna khulinglakpadagi tholakhibani delimitation tawdringaida Manipurda NRC hana tawgadabani CPI gi oinadi hanadagi hauna kumja 2002 dagi hauna delimitation tawba yarwe haina lauduna lakli ngasi su delimitation gi mayokta chapchana lebli Myanmar dagi masing khangdana changsilakliba immigrants sing takhaidriba makhai amadi reserve forest lam khopchenduna tasiliba mayam takhaidriba fawba delimitation tawba yaroi delimitation haibasi population da base tawgadaba oibana illegal migrants sing hana khandokpa mathau tai loinana delimitation tawba tarabadi assembly seat humfu leiba sida tampakta seat manga di handakhiba gi oithokplei haiki Conference aduda kumbi local council ke oina nauna thau pugadaba sing oina local secretary Moirangthem Mahendra assistant secretary Wahengbam Opendro publicity secretary oina Khangembam Bokul Chandra amasung Wahengbam Sohadev na treasurer oina khanki President rule na Manipur ki law and order ngakpa ngamdre Home Minister Moral Ground da kari tawfam thoi sapam cha yadumani PR manung da mito khandoktana delimitation gi wafam laglibasi Lamdam sigi yellow mising muthat na bagya choba lalong ama chatharakpani masima Kuki singi aronba game plan da India government na thabak to onthorakpani Manipur da chaliba chahi 2025 ki February 18 dagi thamkiba president rule tha ani farakadawraba sida Manipur gi law and order ngak pangamdre chahi ani funding chit national highway sing da free movement lehanba ngamdre Union Home Minister Amit Shah na March 9 dagi hauna highway sing free movement yahalagani haina lauthokiba fail oire haina Federation of Haumi gi President Sapam Cha Yadumani na kuyek piduna Press ta thadorok pa cherol amana hairi cherol asin hai illegal immigrants sing na thau puri bahai badi jail JRA gi President Myanmar gi former member of parliament Thanglian Pau amadi Myanmar original oriba PS House ki President of KNA Oga
तौनरिबसु असि इंडिया गवर्नमेंट फॉरेन रिफ्यूजी सिंगबु सौगतुना सु हंदोकपगी वाफम उसिनदना लेरी लो एंड ऑर्डर ngakpa ngamdraba यूनियन होम मिनिस्टर अमित शाह मोरल ग्राउंड दा फम थादोलoi हाइरोदेबगी मरम लेते हाइरी चेरोल असिना हाइ कुकी सिंगना मतम कक्तना नोंमै काबलकपा लेपख्रगा पीस लेरे हाइबे याब्रा पीआर ना तंपाक्तगी खुलाई कया खोंगतख्रे कया अमा सरेंडर तौख्रे अदुगा चिंगदा कुकी सिंगना मखोइगी खुलाई थादोलoi हाइना फोंगना हाइरकपदा पीआर गी लो एंड ऑर्डर कदोमदा चटख्रे करिगिदमक मखोइगी मथक्ता एक्शन लौखत्रिबनो पीआर गी लो एंड ऑर्डर असि तंपाक्ता खक चलाइबा चिंगदना फेल ओइरबा लो एंड ऑर्डर ओइरे पीआर ना इलीगल इमिग्रेंट पॉपी प्लांटेशन and drug business, deforestation, illegal encroachment in reserve forest areas, territorial integrity gi issue sing na thairaga peace and solution purakpa yaroi PR manungda mitop khandoktana delimitation gi wafam laglibasi lamdam sigi yalomi sing muthatna bagi achoba lalong ama chatharakpani masima kuki sing aronba game plan da India government na thabak onthorakpani kuki gi demand da CM sindokpa tampakta afaspa 1958 thamjinba su mai pakre tampaki mafam taruk singda afaspa thamjinkhre masi khangna ikhoina thengnaba mathau tai mapangal kallaba India government na Manipur da law and order ngak pangamdrabadi India government na topa leiba ki mateng lobana fare hairi cherol asina hai amarom da lengak paigani haina sem sariba MLA singna hojik oriba wathok singgi amadi tungda ओइरकदबा अफफता अमता फोंदोक्तना सरकार पाइरगा थबक तौरकनी हाइदुना खोंग्राइ निकलगा लैबा अदुदी मियामगी थाजबा वाटकनी MLA सिंगलमदम असगी मियुटनी मियामगी दमक खोलाव लावफम थोई नखोइ लैंगाक लोनगी थौगदबा पॉलिसी अदुसु मियामदा खंगनफम थोई हौजिक ओइरिबा फिबम मसिना मिटोप सिंगी लाल असि लोइगदबा नत्तबना नरमदम असगी मिपुम खुदिमंगना मखाताना इरमदमगी ngамखै अमदी एखोइ मियाम सिंगबु ngak सेनबा थबक लेपतना पाइखतबा मथौ तारकले हाइरी मनपुरी फिल्म की नुपी आर्टिस्ट सिंगना सोशल मीडिया दा येंगबा नुंगाइतबा फिजोल सेतुना थागत पिरकनु हाइना समझत छाबन मंगोल जावना फोंदोखरे कुकी मसा पीडेफ अमदि केनेबीदा लैबा सिंग मिसी मिना थीना सिरे लोकेशन बर्मा मिंदादनी हाइना कंगलैपाक अपुनबा खोलावना अपडेट तौबिरी हौकिबा सही 2023 की मे अहमदगी थोरकलिबा था कुनगुमदोय फजलकलबा ngasi फावबा करमबा मतमदा लोइसिनदुना तंगतु लैताबा हंजिलकनी हाइबा तंबा ngamdana लैरी मणिपुरी कन्फ्लिक्ट असिबु लोइसिनदुना मणिपुरदा खुंदारिबा टोंगान टोंगानबा पुरुपसिंगी मरक्ता नुंसी चानाना लैमिनबा इंडिया लेंगाकना टोंगान टोंगानबा खोंथां कया पैखली लेंगाकना पैखलिबा खोंथांसिंगी मरक्ता कुकी अमदि मिटै पुरुपकी मरक्ता वरी सानानाबा होनरिबा असिगी सरुक अमु ओइना मिटै अमदि कुकी की मरक्ता हारना खुद थानादबा हाइबा एग्रीमेंट अमा तौनरबा मतुंगदा वरी सानाबा हौबगी अपाम्बा MHA दा फोंदोकलुबगी दमक्ता महाकी मथक्ता कुकी जोमियाम तालिबा पॉलिटिकल डिमांड असी योनथोकले हाइन कुकी जोमियाम लान मराल सिरे हाइन कुकी जो काउंसिल की चेयरमैन हेलियन थांगले ना फोंदोखरे वफम असी लेबाक असी की न्यूज़ एजेंसी अमन रिपोर्ट तौरखिबनी रिपोर्ट असी की मतुंग इन हंदक्ता यूनियन मिनिस्ट्री ऑफ होम अफेयर्स की नॉर्थ ईस्ट के एडवाइजर AK मिश्रा ना लुसिंगदुना MIC की टीम अमन सिंदुना सुरासनपुर मिफम अमा पांगथोखी हाइबा मिफम अदुदा कुकी जो प्रूफ की हाईएस्ट डिसीजन मेकिंग बॉडी कुकी जो काउंसिल जोमी काउंसिल की मकोक थोंग लुसिंग कया सोसरुया की मिफम कुकी जो काउंसिल की चेयरमैन हेलियन थंग थेलेट ना MSA की माइकैदगी मणिपुर दा महौसागुम तंगतु लैताबा हंजिलकना पांदम दा कुकी अमदि मिटैगी मरक्ता वरी सानाना होनरिबा असि मंगोइना हाना कुकी अमदि मिटैगी मरक्ता खुद थादनबा हाइबो नकल अनी की मरक्ता याना सेरोन अमा खुयेक पिननबा मथौ ताई हाइना फोंदोखी मरमदि हौजिक मणिपुर दा लैरिबा फिबम असि मतम अमादा हेक्ता नकल अनी की मरक्ता खुद थोकनबा याबगी फिबम अमादा ngasisu लैरी मिफम अदुदा महकना फोंदोखिबा वफम अदु कुकी जोमियाम स्टेट असिदा इंगतप पुरकनबैदमक्ता कुकी जोमियाम तालिबा पॉलिटिकल डिमांड येंथोखिबगी वफम करिसु याउदे अदुबु मिफम अदुदा महकना थमखि वफम अदुबु ngasidi लाना संदुक्तन कुकी जोमियाम तालिबा पॉलिटिकल इंटरेस्ट अदु योनथोकले हाइना महकि मथक्ता लाना मराल सिरे हाइना कुकी जो काउंसिल की चेयरमैन हेलेन थांगलेटना पेंदबा फोंदोरगली नकल अमरम द मिफम अदु सरुया किबा जोमी काउंसिल की चेयरमैन भूमसुवम नौलकना हाई मणिपुरी कन्फ्लिक्ट असिना मरम ओइदुना थोखिबा हिंसागी असी थौदोक वाथोकसिंग असी ngasisu कुकी जोमियामगी मरक्ता ngarangda थोखिबगुम कावबु ngamdana leiri sarik ista matau kramna mitai singka wari sanar gadoribano haibasi कुकी जोमियामगी मरक्ता असौबु wahang ama oiri haina phongdokhi Wakan mifam hayeng faubagi manungda lengangna migyeng changdrabadi NS 37 thingba yauna khongjang changsilagani Chahi kayagi mamangdagi chayet na duna leiringai chairakta moidangpok niugai thelmanbi amadi moidangpok khunawgi akoibada nangno sagalakliba koila lonbagi bitumen mixing plant illegal oiba stone crusher amadi brick fill sing asi hayeng faubagi manungda lenga ki mari leinaba singna thingjinduna thabak le fandrabadi national highway 37 Imphal Jiribam lambi thingjinba yauna akanba khongjang kaya changsilagadi haina hiramasiga mari leinana semkiba JAC against polluting
factories, industries in and around Moidangpok New Kaithel Manbi amadi Moidangpok Khunaugi Executive Member Longjam Bijuna Phongdoragli wafam masing asi Moidangpok Makha Lekaida Moidangpok New Kaithel Manbi amadi Moidangpok Khunaugi miyamna no dust, no smoke, no noise, clear air, clean water, no free surrounding our rights, safe paddy field for hunger-free future haiba placard kaya paiduna famkiba wakan mifam amada phongdokhibani magna makha tarduna maikay asomgi khunjasingna mamang thakta pollution kaya thoaliba bitumen mixing plant, stone crusher, brick fill na chingba asi sajilaktanaba cherol tho doktuna khanganba laikre aduma pu khunjasingna hairiba aduga tabidana hauzik Moidangpok Labukta Manipur Conservation of Paddy Land and Wetland Act 2014 Nathaiduna Bitumen Mixing Plant Sengatlagliba Mangthagtagi Hauduna JCna Sigumba MCPLDW Act 2014 Khongawnabasing Imayokta Leptuna Lagli Kumja 2021 Dagi Hauna JAC Asina Manipur High Court Wakatuna Sigumba Kanglongi Wangmada Sagalaglibasing Asi Thingjinaba Honaba Laikre Madugi matungda court ki order amagi matungina kanglon kaina sagaliba industry factory kaya ama thabak lemna bakhangan basu laikre asiguma thingba thamduna lairiba stone crusher sing court ki order bu thawai usita bagum ngasi su salaiduna lairi masida natana mafam asige koibada koila lonfam bitumen mixing plant amadi brick fill kaya amasu sagalakpa sida mafam asige koibada khundariba praja singna noise pollution thoanbada natana air pollution amadi atai khudongchadaba kaya mayokna hale amadi hariba mafam sing asi khunja singna khuyek piduna hangba yaroi haibagi athingbasu lairi haiki hariba illegal oiba work site sing asi lenga ki maikaidagi hayeng phawgi manungda thingjindrabadi Imphal Jiri Lambi National Highway asi thingjilagani haiba warip sing JCna lowre haiba wafam sing phongdokhi Editorial kalamdagi lokhojarake work culture yokhatuna afaba thabak kharadi tawnaba honaminasi ngasigi taibong pana sida lairiba mioiba kauba jiba makhal asi matam-matamgi chakholakpagi matung ina chana loncha chaksa yuthak fizet leiteng amasung yumrei karing chingba hiram khudingmakta leptana ahongba nai amadi honglakli asomna honglakliba ahongbasing asi matamga chunadaba amadi khunai adugi masagi leijariba chana lonchat amasung fizet leiteng changdamna rubada maring marangba chusinnadaba thoktaba nate Malem asida lairiba aikhoi mioiba khudingmak fazaba firol makhal kayagi leiteng sing sijinnaba amadi fazaba yumkai saduna ahawba chaduna nungaina hingba pami adubu fana yamna pamduna su khaluba khudingmak hek pangthokpa haibadu ngamnade adubu aikhoi mioibana khwaidagi darkar oibasi work culture manghandana thongna leina isagi amadi tungi khunai adugidamak karigumba afaba thabak khara tawramba aduni aikhoi mioiba khakta natana taibang pan asida lairiba thawai panba jiba khudingmak nongmadi soidana taibang pan thadoktuna chatkigadaba ngakchani kanasu masidagi nanthokpa haibasi ngamlaroi adubu hinglingai matamsida afaba lambida khong thangjinduna afaba thabak tawduna ijat leina hingnaba honagadabani madu natrabadi khunai asi leikha tana mangkhiba tabani ngasi khunai asida lairiba mioiba khudingmak magi sak asi masana fazai khanjaduna makhal kayagi cosmetic sijinnaduna aina mahele haibagi matawgum onthokpa mawong amada chatnari aduga ake amawgi thaba asi nupisingna khara heli mamangai haiba tare matamduda khunai asigi nupisingi yumba lon chatlamba lamchat sajat amadi sijinnaramba ake amaw aduga hojikki matam asida chatnariba asiga changdamnaduna yengnaruba da hainingai leitana khenaba haibadu oire khudingmakpu tawri haibadi nate adubu kharana pumnamapu chenthanba manba mawong adubuni kharadang palabada chahi nauribi nupi macha singna sam nadagi karidagi keriba asi yengbada sak chuga yana chusinnadaba maring marangba kaya yauri amaromda anaubi haigadra mauna sing asisu karino khangde kebagi thakti lam yaure sam phawba kebada yauksinkhibadagi lukhamda tubat kakthatuna makhal makha kayagi machu kaya sangjinuna fere haiduna lambi lamjawda chatli mauna hada nate mau ahal phawba ichu tadaba samtenba tanabagi lamjel asida yausilakli haribasing asigi mathakta mobile phone na khunai sida pirgliba anauba chaitheng cheksindaba yaraktre asumna khunai asigi nupi singna ake amaugi lambi da lamjen tanarakpada khunai adugi mausagi leijariba chanalon chatagi wangmalan thokiba tarabadi malemgi leiriba tongan ba furup singna manipuri furup asida thamliba ikai khumnaba adugi chang nongmagi hantarak masana tabani matang asida kharadang thamjaningba wafamdi honglaliba matamgi ichelsu yaudaba yade adubu aikhoi lamdam asida pokpani lamdam asigi leihaudagi chawrakpani ngasi mak chawkhatpagi mingda mitau tambagi chanabi amadi hainabi asi imung manung yausilaktuna mite aikhoi fijet chakcha asi pungtop topa culture amasu lakre yumgi mau natraga nupi macha singna aikhoi ipa ipu singna chatlamba liklam adugi wangmada yumgi mau sing
fanek fidon chingkhatuna setpa ahal laman amadi matai ubada makok khumbagi chanabi adu ukhidre nupi macha singnasu yumda leiba matamda fanek setpa uraktre leisabida natana mau fawba fanek setpagi culture adu mangsilaklei masi sakhutpagi mitau tambada ikhoigi chanabi adu leikha tana manghanbaga chap manai ngasi mang yumdagi hauraga bazar fawbada chaliba nupi macha sing hasi fanek setpa masak uraktre nupara nupira khangdabagi fibam adu yaurakle yumgi mau anawbidagi hauraga macha leiraba mausingsu bazar chatpa natraga office chatpada fanek setpa yausilaktre hariba si kharadang panbagi wani aikhoigi chanabi asi nongmagi hiram khudimakta leikha tarakpaga chap manare maram aduna khunai asigi furub asigi amadi tungi mirolgi damak khalaga aikhoi khudimangna afaba wakhalonna yumfam oiraga afaba thabak kharadi tawramsi aikhoi ijat leina hingsi work culture yokhatuna afaba thabak kharadi tawnaba honnaminasi